Russian selling the Micham taruk Sikhre, Nipan Shokhre, Makha Tana Lantheng Chathanaba Ukraine Washakhre, Russia gi sell attack the Yamdraba the Micham taruk Sikhre, Nipan Shokhre haina Ukraine Pongdokre, Nongpok Thongba Ukraine gi industrial city ama oiriba, Kostian Tinipka the Russian selling the Micham taruk Sikhre amasung Nipan Shokhre haina, senior Ukrainian official ama nahaike, Wapamasi haukiba tha Nipan gi damak lange mayola du oirakiba. Makha mutki nong supta kilometer kunlom lapada leiba lan asigi mamangda miyoi lising humbudrage leifamne Russian singna tauna duda paksana sel attack satharaki haina Ukraine gi president Volodymyr Zelensky ge si Bob staff Andrei Yermak na telegram messaging app ta haike apartment building taraga taruk lanai gi yum nipan kindergarten ama amasung administrative building ama attack aga ithokre haina mahak na haike Maraksida Lantheng na Makha Chathagani haina Ukraine Washakhre Ukraine army gi chief adun haike Russia gi troops sing handokra batungda bucha da misam sing gi hakchang sing phangki bagi chahi amagi matung leiwa kasina ning tambagi damak thengnaba Makha Chathagi gane April thagi damak United Nations Security Council gi Russia gi presidency manungda aran ba thabak chatharak pa khuding gi mayok the European Union na ngakani haina block adugi foreign policy chief adun haike Russia ki Foreign Minister Sergei Lavrov na US ki Secretary of State Antony Blinken da telephone call ama tawkhre haina Russia ki Foreign Ministry ki warol paladuna Russian news agency sing na haike kari khan khibage haibadu makhoina pankhide wari sanaba du espionage ki maral sing da Wall Street Journal ge Ivan Gershkovich ko ba US reporter ama fare haina Russia na haiki badu gi numit humni gi tungda US ka Russia ga lainaba mari singda yamna omkhanari ngai tangkak amadane maragasida Russia gi President Putin na Belarus ta Russia gi nuclear gi khulai sing thamlagani haikre khongthang adu nongsup laibak sing de kanna yaningda ba phongdokhe Mingspo nuclear hostage ama ohelle haina Moscow bu maral siraduna Ukraine na UN Security Council gi athuba mifam ama kaunaba appeal tawkhre adubu Russia gi President aduna so depleted uranium yauba armor piecing ammunition adu karigumba UK na Ukraine da piba tarabade maduna mahak punamduna pakhum pihalakani haina warning tawkhre American ani thadoknaba State Department na Russia da khangankhre mamang sayol da Russia na fazin khiba Wall Street Journal gi American reporter ama amasung mamang da fazin khiba Paul Whelan kauba topa American ama khudak ta thado uhaina US State Department ki Secretary Antony Blinken na mahaka Pamana ba Russia gi Sergei Lavrov ta khangan khre journalist Ivan Gershkovich po spy gi charge ta fazin ki baduda US nu yamna nungnang ba po I haina Blinken na Lavrov ta phone tawduna phongdokhe Blinken na journalist asi khudak ta thado u haina dabi tawkhe mahak na aran ba bawong da phajin bani haiba Paul Whelan su khudak ta thado u haina dabi tawkhe Whelan asi Michigan Corporate Security Executive ne Mahak su spy gi charge ta ing 2018 gi December thadage Russia na fazin duna thamle